ꯃꯌꯥꯝ ꯕꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯈꯣꯏꯒꯁꯦ ꯂꯩꯃꯤꯟꯅꯕ ꯑꯃꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯒꯤ ꯔꯤꯁꯦꯞꯁꯟ ꯊꯧꯔꯝ ꯉꯁꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯇꯣꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯎꯕ ꯆꯠꯇꯣꯏꯅꯦ ꯑꯩꯁꯨ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯠꯄ ꯍꯧꯖꯔꯦ ꯑꯩ ꯃꯊꯛꯇꯩ ꯀꯨꯝꯃꯛꯏ ꯂꯤꯞ ꯇꯣꯡꯉꯒ ꯀꯨꯝꯃꯛꯑꯦꯕꯀꯣ ꯁꯅꯥꯊꯣꯏꯁꯦ ꯑꯩꯅ ꯐꯤ ꯂꯣꯏꯁꯟꯕꯁꯤꯗꯅꯦ ꯃꯥ ꯊꯝꯃꯝꯃꯗ꯭ꯔꯅ ꯀꯞꯄꯤꯕ ꯍꯁꯕꯦꯟꯒꯤ ꯃꯃꯥꯟꯅꯕ ꯃꯉꯥꯏꯔꯦ ꯑꯗꯨ ꯃꯥ ꯊꯣꯛꯂꯛꯑꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯒꯦ ꯊꯣꯛꯂꯛꯑꯦ ꯃꯥꯒꯤꯁꯨ ꯐꯦꯃꯤꯂꯤ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ जल्दी भाग गोदी आओ अरे आप कहाँ जा रहे सर अरे दूसरी माँ बाप के आ जाओ Isi di. So, papang. अजो Aja. गिफ्ट बनवाए तो लेडी दे देंगे रिसेप्शन मफमदो यौसल्ले सिदा कइना बोर लेरे अदुगा सिदना अखोइगा लेमिनबा इचे कसारदगिदो सिदा लेजरे मयाम मोइसे केक सु कक्पा लोइख्रे अदो आइदि खितंग लेट ओइना लाकपनिना नंगहौद्रे मयाम वीडियो से लोइफाव येंगमिनसे सिदा बोरगा कइनागा लेरे अदुइसु कइसु काइदे वीडियो से लोइफाव येंगमिनसे मथंग मथंग येंगहंजरके सिदा इचेगे इबानी से फम्मे दुगा ngahatang ibani se lesabi sadokpane angang makai ka amta yaudrobane mandro mayam video se yengningai da like subscribe to kaubigano tapthadana sasa tawsanbiramo mayam sinane amakta ujadriba sadana ichega igada yengbase yengo sida yenga iba mayam se sise akoina dress se mayam dagi top top ama setpase manipuri dress da phanek ta setleba ko mayek naibe aduna yengiba party sida yawa lakpa nupa nupi loina kaina siga bosiga photo kapminne nangi piba changba loina Puyeng piba changbase photo kapminne baduna kaina ga borgase amu hogot amu phamda mabani se yam waramane mawong si ubuda yam waba malebako na akoisu photo kape akoisu punna kapebako laibak thibana mingonda phone piraga video nambi ona pirambanebako aduga madi video da changa click tawdabida video namme na dum leirammedanako aduga kona इचेगा इगसे वीडियो थाजन सेने येगो मतमदि वीडियो अमता यावरमद्रेना वीडियो यावरमद्रेना हल्लगा वीडियो लौरुसे यादमिना इचेगा इगा ओइना सिदा दum सेल्फी लौरगा लेरे मयाम मैरिज रिसेप्शन से अखोइगी बोरगा कइनागा से मयुमदा लुहोंगोरे दुगा कइना सिगी मोइगी
ꯐꯥꯗꯔꯁꯦ ꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯣꯏꯅ ꯑꯃꯨꯛꯀ ꯃꯐꯝꯁꯤꯗ ꯕꯣꯔ ꯀꯩꯅꯥꯒꯁꯤ ꯄꯨꯔꯛꯑꯒ ꯊꯝꯃꯒ ꯃꯐꯝꯁꯤꯒꯤ ꯌꯥꯎꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯑꯃꯨꯛꯀ ꯅꯧꯅ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯒꯤꯐ ꯄꯤꯔꯒ ꯄꯣꯄꯥꯡ ꯄꯤꯔꯒ ꯆꯥꯛꯀꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯁꯅꯥꯊꯣꯏꯁꯦ ꯉꯛꯇꯅ ꯌꯦꯡꯖꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯣꯝꯅ ꯂꯩꯖꯒꯦꯒ ꯐꯪꯖꯄꯣꯟꯇꯦꯗ ꯑꯉꯥꯡ ꯆꯦꯜꯂꯨꯕ ꯀꯥꯏꯁꯦ ꯌꯥꯄꯣꯟꯇꯦ ꯅꯪꯅ ꯈ꯭ꯋꯥꯏ ꯂꯝ ꯉꯥꯜꯂꯦ ꯃꯣꯏꯁꯤꯡꯁꯤꯗꯤ ꯂꯣꯏ ꯃꯝꯃꯦꯕ ꯁꯅꯥꯁꯦ ꯐꯝꯃꯣ ꯔꯤꯁꯦꯞꯁꯟ ꯄꯥꯔꯇꯤꯁꯤꯗ ꯆꯥꯛꯁꯨ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯦꯛ ꯀꯛꯄ ꯂꯣꯏꯕꯗꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ರೆ ꯃꯤ ꯐꯖꯅ ꯆꯤꯜꯂꯦꯕ ꯆꯥꯛ ꯆꯥꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯃꯤ ꯈꯔ ꯀꯣꯝꯊꯣꯔꯛꯄ ꯉꯥꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯆꯪꯉꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝꯁꯤꯗ ꯆꯥꯅꯔꯤ ꯁꯤꯗ ꯅꯨꯄꯥ ꯃꯈꯩ ꯆꯥꯔꯤꯕꯀꯣ ꯅꯨꯄꯤꯁꯨ ꯆꯥꯔꯤ ꯆꯥꯛ ꯂꯧꯔꯨꯔꯒꯦ ꯀꯩꯀꯩ ꯃꯊꯦꯜ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯒꯤꯁꯨ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯃꯔꯤ ꯕꯣꯂꯥ ꯁꯤ ꯍꯥꯞꯄꯣ ꯀꯇꯣꯔꯤꯁꯦ ꯂꯧꯊꯣꯛꯑ ꯆꯥꯋꯜꯁꯦ ꯍꯥꯞꯄꯣ ꯑꯩ ꯇꯥꯗꯣꯔꯦ बस 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 जा लाओ पूरा से लाओ वीडियो तूते ये सी हैं फ्री हो गए जहाँ तलका है किधर काय करणार टिश्यू पेपर हे चले लागलं बाळा की दरवाजा लागला असेल तिचा हो ना कुठल्या आंटीचा काय झालं हो इथे कुठं लागलं साबण वाला मैम ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯃꯊꯦꯜꯁꯨ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯌꯥꯝꯃꯦ ꯑꯗꯨꯒ ꯄꯥꯔꯇꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯈꯤꯁꯦ ꯀꯩꯅꯥꯒ ꯅꯝꯃꯤꯟꯅꯕ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯗꯕꯒꯤ ꯏꯆꯦꯒ ꯑꯩꯒꯁꯦ ꯑꯃꯨꯛꯀ ꯃꯊꯛꯁꯤꯗ ꯆꯛ ꯀꯥꯈꯠꯂꯒ ꯚꯤꯗꯤꯑꯣ ꯂꯧꯔꯤꯅꯦ ꯁꯤꯒꯤ ꯑꯟꯇꯤꯁꯤꯅ ꯕꯣꯔꯒꯤ ꯃꯃꯥ ꯑꯣꯏꯗꯣꯏꯅꯦ फोटोस वीडियोस नहीं थैंक यू साथ के साथ में फोटो भेज देना ये फोटो हाँ साथ को दे देना आपकी है अभी आपकी है वो जानते हैं साथ में फोटो भेज देंगे फिर आ जाएगी मेरे पास ठीक है भेज दूँगा फोटो फोटो ना मोड़ फोटो Ingatang pamilya tak? Ang sini.
노래 할래? 이낙관이나 여러분이 거기 가리나 저도 Nice. Loire khoi hanjare nungdang oi bani na mayek tiam sengdra. Si building sida ne khoi chat le do. Khoi gina sida khoi ga hekta thangna ba building ne. Mayam ai room yoksale ngasi gi di matang saja loisinjarage bye.